JAC asina waroisin ama laktri phobada asiba hakchang lodaba hairiba Mohammad Shahnawaz asidi icham chamna leijaba driver ama khakni mangonda siriba maral asi JAC na akan mamongda kandam tawi Arambai Tengol Unit 2 Androga Mari amata leina de haina phongdok pirakpa amadi Manipur Police Department na misi asigi matangda lokhalakpa case ki matung inna Arambai Tengol ni haiba mioi taruk fare haina press statement ama thadorak pasi karambana achumbano haibado ngasidagi pung kunmari gi manungda JAC amadi miamda khangadabani aigi ming Maulvi Abdurrahman Kairang Awang Lekai dagini ngasi tholiba thaudo siga mari leinana semjakiba JAC adugi convener oina isana su thopujabani makha sathabo oina Joint Action Committee against the brutal killing of MD Shahnawaz Apokpa MD Leharuddin Kairang Tera Makhong resolution aikoina taruk khak pass taujai hairiba resolution taruk sing adu di ahan bada JAC asina waroisin ama laktri phobada lei khidraba mioi MD Shahnawaz chahi kunthraga humdoi apokpa MD Leharuddin Kairang Tera Makhong gi asiba hakchang lodaba ani suba warepta lei khidraba MD Shahnawaz hairiba nupa macha asi January gi tang 13 gi numidang pung 3:95 rom tabada masak khangdaba mioi kharana phadona pubikibani numit asigi numidang pung 4:58 taba matamda sak khangdaba sing aduna lupa lakh 5 puduna Androda lakadabani haina khangalakhi aduga thangnaba numit January gi tang 15 asigi pung 5:95 rom taba matamda hairiba MD Shahnawaz asi Thawal gi hospital da asiba oina leire haina police na pau pibirakhi hiram asigi matangda Arambai Tengol Unit 2 Androna thadorakpa press note amada makhoiga mari leinade haiba asi matau karamnano adubu hairiba Mohammad Shahnawaz asidi icham chamna leijaba driver ama khakni mangonda siriba maral asi JAC na akan mamongda kandam tawi ahum suba warepta Arambai Tengol Unit 2 Andro Unit na thadorakpa cherol amada Arambai Tengol gi ming sizinaduna mioi kharana drug yonba chaba mioi khara phadok phajin taubada mioi ama leikhidaba asiga Arambai Tengol Unit 2 Androga Mari amata leina de haina phongdok pirakpa amadi Manipur Police Department na misi asigi matangda lokhalakpa case ki matung inna Arambai Tengol ni haiba mioi taruk fare haina press statement ama thadorak pasi karambana achumbano haibado ngasidagi pung kunmari gi manungda JAC na amadi miamda khangadabani warep mari subada JAC gi maikaidagi amadi lei khidraba mioi gi imung manungdagi atamnana mahakna ni phongdokpa leitringaida Arambai Tengol Unit 2 Androgi karigumba mari amatata leinade haina press note thokpirakpa asi masi ngakthoknadaba honajabagi thawong asi yamna leibak thibani makhoigi mathakta makha tana asigumba thodok asi thoktanaba Manipur government na akanba mityeng changadabani manga suba warepta misi asigi matangda NIA da sinnaduna achumba aran puthok pigadabani taruk subada JAC na thamjariba wafam sing asi Manipur government na pung kunmari gi manungda positive response piraktragadi JAC na Manipur gi CSO singa khutsamnaduna akanba mawongda khongjang changsinjagani haijariba convener JAC apunba committee